oil pump chalairiba singi lanthum sing beng na mat khiba yana leire me ahumdagi manipur da thogliba irang asina maram oiraga manipur da thau pam hangjariba miyoi singe business ta choba safu ama pirakpaga loinana beng tagi lauruba loan singba ngamdabadagi beng na makoi gi lanthum sing mat khiba yabagi phibam da lakle haire petroleum thauge masak maming takthongning daba dealer kharana pausi asiga unabada hai me ahumdagi thogliba irang asina maram oiraga manipur gi chingi district singda passenger service tawramba bus sing lepkhiba interstate bus service lepkhiba loinana chingi lamda paikhatpa choba project sing paikhatpa lepkhiba na thau pam singda thau yonba achoba saitheng piduna lakle haukhiba tha nipal lo masida manipur irang na maram oiraga matam sangna pam sing hangduna thau yonba yadabage khudong sadaba mayok naruraba matungda haujiksu hana pam singda yolamba thau gi chang tangkhai ama fana yonba ngamdana leire irang thoktringai me mamangda malom gi depot tage nongmada diesel KL chatre lomaduga petrol na KL chahumdagi chamri phauba changchatta chingthoklamba adu irang asi hek thokhibadagi haujik nongmada petrol amasung diesel pullaga KL samnga fana chingthokpa ngamdana leire matam amada manipur da diesel sizinariba se mapungoina lamsang senba passenger bus sing amasung truck sing asine adubu haujikti masigi service asi lepkhibana diesel auto rickshaw amasung tata magic khara khak asina haliba thaugi chang asidi yamna yam khidraba chang nei amaromda IOC gi policy ama waina petrol da extra premium amasung diesel da extra green na chingba branded oiba pothok singsu pam sing da pisiliba nei masisu policy ama gi makha da satharakpa oibana singdaba yadaba nei branded thau sing asi faba amasung sisinaba nungairaba su masina mamal wangbana kanana su hanbidabana pamda taduna leire thau pam sing da thau yamna yolaga rolling heliba makai sendong leiriba nei thau lobada choba senfam ama thadaraga chinglaga yonbagi changna leptana hantarakpa sina pam tawriba dealer singdi khamthengna awaba mayokna re oiriba phiba masida sum hantarabade sendong leiraktrabade imphal da IOC gi divisional office ama leiriba si fauba hongnaba phirep laukhiba yai masida mangjagadoriba sing lamdam asigi miyamni hainasu dealer sing aduna makata na phongdokhe petroleum gi pothok sing asidi grocery gi polam gumna mamal hengana natraga tathana yonba yaba natte lambi da lakpada lauriba uba yadaba tax kaya asi laure haiduna thauda mamal hengat pa yabasu natte masina thaugi business tawriba sing khamthengna awaba mayong nari haike amaromda imphal jiribam lambi da thau sing silagli basigi achingmaldi are paneng adubu thau chingi khongchat asidi gari sing asi matam sangna faiduna leinaba yaure amaromda thau yamna yondrabana gari satpagi sangsu hanthare masina maram oiraga londa laisiluba tanker sing EMI thiba ngamdabagi phibamda lakle haike amaromda IOC gi official amaga pausi asiga wari sanabada haukhiba tha kharadi lamdam asida thaugi business ta chauna saitheng nangkhiba leike IOC gi malomda leriba depot ge thau singthokpagi chang ase hana chinglamba changdagi chada nifudagi yankhai faubagi changda hanthava yaukhe adubu chaliba tha asigi haugalakpa duai dage phibam khajiktang fagalakpa we masi hai hai dunasu mahausa gi phibam adu yauna sagana bohona bada matam kharadi sangna changkhiba yai hai khe